ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗꯨ ꯄꯔꯞ ꯑꯁꯨꯝ ꯆꯠꯈꯤꯕꯗꯨꯗ ꯃꯦꯟꯖꯣꯔꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯃꯇꯣꯝꯇ ꯆꯠꯈ꯭ꯔꯤꯕꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯂꯨꯔꯒꯦ, ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯦꯡꯂꯨꯔꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝ ꯑꯁꯤꯕꯨ ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯦꯟꯖꯣꯔꯅ ꯃꯐꯝ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯟꯖꯣꯔꯅ ꯆꯟꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯐꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯃꯦꯟꯖꯣꯔꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯦꯟꯖꯣꯔꯁꯨ ꯆꯟꯗꯨ ꯈꯪꯍꯟꯗꯅ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜ ꯌꯧꯈ꯭ꯔꯦ꯫ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯕꯗ ꯃꯦꯟꯖꯣꯔꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯆꯟꯗꯨ ꯑꯁꯤ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜꯗ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦꯅꯦ꯫ ꯃꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯌꯣꯝꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯇꯧꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ ꯆꯟꯗꯨꯕꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯖꯕꯨꯡ ꯂꯥꯎꯅ ꯆꯤꯡꯊꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯟꯖꯣꯔ ꯏꯄꯥ ꯄꯥꯈꯠꯅ ꯆꯟꯗꯨꯕꯨ ꯆꯤꯡꯊꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯆꯟꯗꯨꯗꯣ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯦꯟꯖꯣꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯂꯣꯛꯇꯥꯛ ꯃꯄꯥꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯡꯗꯨꯝ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯂꯒ ꯃꯍꯥꯛꯅ ꯅꯨꯡ ꯈꯔ ꯈꯨꯟꯒꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯟꯗꯨꯅ ꯂꯨꯞꯂꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯪꯊꯈꯤ꯫ ꯑꯗꯨꯝꯅ ꯂꯪꯊꯈꯤꯕꯗ ꯅꯨꯡꯗꯨꯝ ꯃꯆꯥꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯍꯦꯛ ꯌꯧꯈꯤꯕꯒ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯀꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯀꯥꯏꯔꯕ ꯅꯨꯡꯗꯨꯝ ꯃꯆꯥꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯩꯕꯨꯛ ꯉꯥꯡꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯊꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯁꯣꯛꯄꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯏꯁꯤꯡ ꯃꯅꯨꯡꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯐꯥꯎꯒꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯥꯎꯒꯠꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯆꯟꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤꯉꯩ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯅ ꯃꯍꯥꯛꯄꯨ ꯆꯤꯡꯈꯠꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯉꯛꯄ ꯃꯑꯣꯡ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯣꯛꯇꯥꯛꯀꯤ ꯏꯔꯣꯜꯅꯨꯡꯗ ꯍꯧꯔꯤꯕ ꯆꯔꯥꯡꯁꯤꯡ ꯑꯗꯣ ꯃꯊꯪ ꯑꯃꯒ ꯁꯝꯖꯤꯟꯅꯔꯒ ꯆꯟꯗꯨꯕꯨ ꯃꯈꯣꯡꯗ ꯀꯤꯁꯤꯜꯍꯜꯂꯒ ꯆꯤꯡꯈꯠꯂꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯟꯗꯨꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯤꯡꯕꯗꯤ ꯍꯤꯡꯍꯧꯔꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯃꯦꯟꯖꯣꯔꯒꯤ ꯃꯍꯥꯛꯀꯤ ꯃꯍꯩꯗꯒꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ, "ꯑꯣꯖꯥ, ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯖꯔꯦ꯫ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯄꯥꯛ ꯍꯜꯂꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯕ, ꯇꯝꯊꯤꯔꯕ, ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯤꯖꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯀꯣꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯖꯅ ꯊꯝꯈꯤꯕꯅ ꯃꯗꯨꯕꯨ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯩꯔꯒ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤ꯫ ꯃꯈꯣꯏꯕꯨ ꯄꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯒꯤ ꯖꯒꯥ ꯑꯃꯗ ꯑꯣꯏꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛꯊꯥꯛ ꯑꯃꯃꯝ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯟꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯦꯟꯖꯣꯔꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯆꯟꯗꯨꯒꯤ ꯃꯆꯤꯟꯃꯛꯇꯒꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯐꯝ ꯑꯃ ꯇꯥꯕꯗꯨꯗ ꯃꯦꯟꯖꯣꯔꯁꯨ ꯄꯨꯡꯉꯛ ꯉꯛꯏꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ, "ꯍꯩ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯗ ꯑꯁꯨꯝ ꯄꯥꯜꯂꯤ ꯄꯨꯅꯗꯨꯅ ꯀꯠꯅꯅꯕꯒꯤꯗꯃꯛꯇꯔꯣ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯁꯤꯕꯨ? ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯕꯨ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯑꯁꯤ ꯑꯅꯤꯔꯛ ꯍꯟꯅ ꯃꯥꯏꯊꯤꯕꯗꯒꯤ ꯇꯁꯦꯡꯅꯃꯛꯀꯤ ꯀꯤꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯅꯪꯗꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯃꯈꯣꯏꯕꯨ ꯉꯥꯛꯇꯨꯅ ꯊꯝꯃꯝꯃꯨ꯫ ꯑꯩꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ." ꯑꯗꯨꯝꯅ ꯃꯦꯟꯖꯣꯔꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗꯨꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ
ꯆꯟꯗꯨꯅ ꯃꯦꯟꯖꯣꯔꯗ ꯍꯥꯏꯔꯛꯂꯤ, ꯐꯔꯦ ꯑꯣꯖꯥ, ꯑꯣꯖꯥꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯍꯩꯇꯕ ꯄꯥꯡꯗꯕ ꯑꯃꯒꯨꯝꯅ ꯈꯜꯂꯕꯅꯤꯅ ꯑꯩ ꯊꯕꯛ ꯍꯧꯖꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯆꯕꯨꯡ ꯆꯣꯡꯊꯈꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯦꯟꯖꯣꯔꯅ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯅꯣꯡꯗꯤ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯤ ꯃꯈꯩ ꯃꯊꯪ ꯂꯣꯏꯅꯃꯛ ꯊꯣꯛꯅꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯅꯔꯛꯄꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯀꯣꯟꯁꯟꯗꯨꯅ ꯀꯞꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯦꯟꯖꯣꯔꯁꯨ ꯃꯌꯨꯝꯗ ꯍꯟꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯟꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯗꯅ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ꯫ ꯃꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯅꯤ, ꯃꯔꯝꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯦꯟꯖꯣꯔ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯌꯥꯝꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯦꯟꯖꯣꯔꯅ ꯂꯣꯛꯇꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯊꯤ ꯐꯣꯡꯂꯦ, ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ꯫ ꯍꯣꯔꯦꯟꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗ ꯃꯈꯣꯏꯅ ꯁꯥꯐꯣꯡꯕꯅꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ ꯄꯦꯟꯖꯗꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯃꯥꯒꯤ ꯑꯣꯏꯕ ꯀꯣꯝ ꯀꯌꯥ ꯇꯧꯗꯨꯅ ꯁꯤꯡꯒꯪ ꯄꯩꯈꯠꯇꯨꯅ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤꯉꯩ ꯇꯥꯟꯖꯥ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯦꯞꯇꯨꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯉꯩ ꯅꯤꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯃꯥꯏ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯛꯂꯛꯄ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯤꯅꯔꯗꯨꯅ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯣ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯟꯖꯣꯔꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯂꯩꯃꯥꯏꯗ ꯖ꯭ꯋꯥꯔ ꯍꯥꯔꯒ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯝꯕꯗꯒꯤ ꯑꯩ ꯅꯈꯣꯏꯁꯤ ꯇꯁꯦꯡꯅ ꯀꯤꯔꯗꯅ ꯅꯈꯣꯏ ꯂꯩꯃꯥꯏꯗ ꯖ꯭ꯋꯥꯔ ꯍꯥꯔꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯅꯪꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯔꯤꯕꯗꯨꯕꯨ? ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯂꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯇꯣꯝꯇꯅ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯝꯕ ꯂꯥꯎꯔꯛꯄꯗ ꯆꯟꯗꯨꯒꯤ ꯃꯄꯥꯕꯨꯡ ꯃꯣꯍꯣꯟꯅ ꯂꯥꯎꯔꯛꯏ, ꯑꯣꯖꯥ, ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯉꯔꯥꯡꯁꯨ ꯑꯁꯨꯝꯅ ꯅꯤꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯂꯩꯔꯝꯕ ꯃꯤ ꯃꯈꯩ ꯇꯥꯟꯅꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯣꯖꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯦꯟꯖꯣꯔ ꯏꯉꯛ ꯉꯛꯅ, ꯀꯔꯤ ꯉꯔꯥꯡꯁꯨ ꯑꯁꯨꯝꯅ ꯖ꯭ꯋꯥꯔ ꯍꯥꯈꯤꯕ, ꯑꯗꯨꯒ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯊꯣꯛꯂꯛꯂꯒ ꯅꯈꯣꯏꯗ ꯑꯋꯥꯕ ꯄꯤꯈꯤꯕ ꯑꯣꯏꯔꯦꯀꯣ? ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯁꯨ ꯅꯪꯒꯤ ꯅꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯛꯂꯒꯅꯨ꯫ ꯇꯧꯔꯤꯕ ꯑꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤꯗꯤ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯦꯟꯖꯣꯔ ꯄꯣꯠꯂꯣꯏꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯝꯕ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛꯀ ꯅꯣꯡ ꯉꯥꯜꯂꯝꯕꯗꯣ ꯑꯃꯨꯕ ꯅꯣꯡꯍꯧ ꯃꯄꯨꯡ ꯂꯥꯛꯇꯨꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯤ꯫ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯀꯟꯕ ꯅꯣꯡꯅꯨꯡꯁꯤꯠ ꯀꯌꯥ ꯇꯧꯔꯛꯂꯤ꯫ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯣ ꯃꯨꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗꯕꯨ ꯑꯍꯤꯡꯒꯤ ꯃꯇꯧꯒꯨꯝꯅ ꯃꯝꯁꯤꯟꯈ꯭ꯔꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯏꯄꯥꯏ ꯊꯕꯥꯏꯅꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯔꯥꯞꯄꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯎꯅꯕꯗꯒꯤ මꯐꯝ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯇꯣꯞꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯀꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯅꯣꯡꯍꯧ ꯃꯄꯩ ꯂꯥꯛꯇꯨꯅ ꯅꯣꯡ ꯃꯝꯁꯤꯟꯈꯤꯗꯨꯅ ꯄꯨꯝꯃꯝ ꯃꯝꯕ ꯃꯥꯂꯦꯝ ꯑꯃꯒꯨꯝꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯒꯥꯔꯤ ꯀꯌꯥ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯆꯣꯟꯅ ꯇꯤꯜꯂꯔꯤ꯫ ꯒꯥꯔꯤꯁꯤꯡ ꯊꯧꯖꯤꯜꯂꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝ ꯇꯤꯟꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ ꯊꯣꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯦꯟꯖꯣꯔꯁꯨ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯇꯧꯔꯤꯕꯁꯤ ꯂꯣꯛꯇꯥꯛꯀꯤ ꯃꯐꯝ ꯈꯔ ꯈꯛꯇꯗ ꯑꯁꯨꯝꯅ ꯇꯧꯕꯅꯤ, ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯝꯂꯤꯕꯁꯤꯒ ꯃꯥꯟꯅꯅ ꯃꯝꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ
ꯃꯈꯣꯏꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯏꯉꯛ ꯉꯛꯅ ꯃꯥꯒꯤ ꯑꯣꯏꯕ ꯀꯦꯃꯦꯔꯥꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯅꯝꯅꯔꯤꯕꯅꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯗꯗꯤ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯎꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯂꯥꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨ ꯈꯛꯇꯗ ꯃꯈꯣꯏꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯝꯍꯜꯂꯒ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯛꯄꯗꯒꯤ ꯃꯦꯟꯖꯣꯔꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯤꯡꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯇꯥꯔꯅꯤ ꯈꯟꯕꯗꯒꯤ ꯃꯦꯟꯖꯣꯔꯅ ꯆꯥꯟꯗꯨꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯂꯥꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗ ꯅꯠꯇꯅ ꯀꯔꯥꯏꯗꯒꯤꯅꯣ ꯄꯨꯂꯤꯁ ꯊꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤ ꯃꯈꯣꯏꯁꯨ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯀꯧꯗꯨꯅ ꯌꯦꯡꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯦꯟꯖꯣꯔ ꯆꯥꯟꯗꯨꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛꯁꯨ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯣꯠꯂꯣꯏꯔꯤꯕꯁꯤꯡ ꯑꯗꯨ ꯈꯝꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯒ ꯃꯦꯟꯖꯣꯔꯗꯤ ꯆꯥꯟꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯟꯗꯨ ꯂꯥꯏꯖꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯒ ꯂꯥꯏꯖꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯄꯗ ꯌꯥꯝꯅ ꯃꯝꯂꯕ ꯎ ꯋꯥꯅ ꯄꯤꯛ ꯊꯟꯅ ꯍꯧꯔꯤꯕ ꯐꯨꯝꯅꯁꯨ ꯄꯤꯛ ꯊꯟꯅ ꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯐꯥꯎꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯐꯥꯎꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯐꯥꯎꯒꯠꯂꯛꯂꯤꯕꯁꯤ ꯄꯨꯈ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯥ ꯈꯣꯡꯂꯩ ꯊꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯎ ꯋꯥꯁꯤꯡ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯑꯃꯗꯤ ꯀꯥꯊꯦꯛꯇꯨꯅ ꯀꯪꯁꯤꯟꯗꯨꯅ ꯃꯨꯁꯤꯟꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯣ ꯎ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯩꯔꯤꯕꯗꯨ ꯆꯥꯟꯗꯨꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯆꯥꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯂꯥꯏꯔꯩꯄꯥꯛ ꯑꯃꯗꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯍꯜ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯒꯨꯝꯇ ꯍꯪꯖꯒꯦꯕ ꯈꯨꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯆꯥꯟꯗꯨꯗ ꯇꯞꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯏꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯏꯃꯝꯁꯨ ꯃꯝꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯛꯂꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯑꯁꯤꯕ ꯃꯐꯝ ꯑꯃꯗꯤ ꯑꯍꯤꯡꯕ ꯃꯐꯝ ꯃꯅꯨꯡꯁꯤꯒꯤ ꯑꯣꯏꯕ ꯂꯪꯗꯥꯏꯗꯅꯤ ꯑꯩꯈꯣꯏꯁꯦ ꯑꯁꯤꯒꯨꯝꯕ ꯂꯪꯗꯥꯏꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯄꯠꯊꯔꯕ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯣꯠꯂꯤꯕꯅꯤ ꯅꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯈꯥꯡꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯜꯂꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯔꯩꯄꯥꯛ ꯌꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯎꯈꯣꯡꯁꯤꯡ ꯑꯁꯤꯗ ꯉꯥꯗꯨꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯑꯁꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯁꯤ ꯂꯣꯏꯅꯃꯛ ꯑꯁꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤꯁꯨ ꯑꯁꯤꯕ ꯑꯃꯗꯤ ꯑꯍꯤꯡꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏ ꯃꯔꯛꯇ ꯂꯩꯔꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯑꯩꯅ ꯐꯥꯎꯒꯠꯂꯛꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯥꯏꯖꯤ ꯏꯔꯣꯟꯅꯨꯡꯗ ꯁꯣꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯃꯥꯏꯕ ꯆꯥꯟꯗꯨ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯗꯨꯅ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯒꯗꯕꯅꯤ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯇꯨꯅ ꯅꯍꯥꯛꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯝꯅ ꯊꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯍꯣꯠꯅꯔꯛꯀꯗꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ ꯑꯗꯣꯝꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯁꯦ ꯊꯧꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯌꯦꯡꯉꯨ ꯎꯔꯕꯔꯥ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯛꯇꯥꯛꯀꯤ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯥꯏꯕ ꯉꯥꯛꯇꯅꯤ
ꯅꯍꯥꯛꯁꯨ ꯍꯥꯠꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯑꯩꯒ ꯊꯦꯡꯅꯔꯦ ꯑꯩꯒ ꯊꯦꯡꯅꯔꯤꯕ ꯑꯁꯤꯃꯛꯅ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕ ꯎꯄꯥꯏ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯟꯖꯤꯜꯍꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯇꯧꯕꯤꯔꯝꯂꯤꯕꯁꯤꯕꯣ ꯍꯧꯖꯤꯛ ꯑꯩꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯅ ꯍꯥꯏ ꯅꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯐꯥꯎꯒꯠꯂꯛꯈꯤꯕꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯨꯞꯀꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯄꯗꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯗ ꯑꯩꯅ ꯈꯪꯂꯛꯂꯤꯕꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯣ ꯍꯧꯖꯤꯛ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯐꯨꯝꯖꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯥꯎꯒꯠꯂꯛꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯆꯣꯡꯊꯔꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯆꯣꯡꯊꯔꯒ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯄꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯡ ꯑꯗꯣ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯆꯧꯕ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯐꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨ ꯄꯔꯞ ꯄꯔꯞ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯈꯔ ꯁꯣꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯩ ꯄꯥꯡꯊꯣꯛꯂꯒ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯒ ꯌꯥꯎꯅ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯆꯟꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯍꯥꯛ ꯉꯁꯤꯗꯒꯤꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯅꯪ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯤꯕꯅꯣ ꯃꯥꯒꯤ ꯃꯦꯟꯖꯣꯔ ꯍꯥꯏꯕꯗꯨꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯅꯈꯣꯏꯒ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯃ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯂꯤ ꯅꯣꯡꯃ ꯃꯦꯟꯖꯣꯔꯒ ꯅꯪꯒ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯨꯅꯕꯒꯤ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯍꯥꯏꯈꯤ ꯍꯥꯏ ꯆꯟꯗꯨ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯔꯛꯀ ꯇꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯈꯔ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯃꯤꯅꯥꯏ ꯂꯣꯏꯅꯃꯛ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧ ꯂꯩꯕꯗꯨ ꯄꯥꯝꯗꯕꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯍꯥꯛꯅ ꯃꯗꯨꯃꯛ ꯑꯩ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯅꯁꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯌꯥꯈꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯌꯥꯈ꯭ꯔꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯗꯣꯛꯂꯤꯕꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯁꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯑꯃꯥꯏꯕ ꯊꯧꯅꯥ ꯑꯃꯥꯏꯕ ꯅꯣꯕꯤꯟ ꯑꯃꯥꯏꯕ ꯔꯣꯍꯤꯠ ꯑꯃꯥꯏꯕ ꯄꯤꯇ꯭ꯔꯝ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯑꯃꯥꯏꯕ ꯈꯔ ꯄꯜꯂꯛꯄꯁꯤꯗ ꯆꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯔꯣꯍꯤꯠ ꯑꯃꯗꯤ ꯄꯤꯇ꯭ꯔꯝ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯔꯛꯄꯗ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕ ꯀꯥꯕꯛ ꯀꯥꯕꯛ ꯍꯩꯕ ꯑꯃꯥꯏꯕ ꯉꯥꯛꯇꯅꯤ ꯀꯥꯕꯛ ꯀꯥꯕꯛ ꯍꯩꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪ ꯑꯃꯗꯤ ꯃꯦꯟꯖꯣꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯈꯪꯍꯧꯗꯨꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯔꯪꯕ ꯃꯆꯨꯒꯤ ꯃꯉꯥꯜ ꯑꯃ ꯐꯥꯎꯗꯣꯔꯛꯇꯨꯅ ꯏꯁꯤꯡ ꯑꯗꯣ ꯈꯕꯣꯛ ꯈꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯟꯗꯨ ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯔꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯦꯟꯖꯣꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯟꯗꯨꯗ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯛꯑꯣ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯦ ꯑꯩ ꯑꯁꯤꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯦꯟꯖꯣꯔꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯁꯤꯔꯝꯂꯦ ꯑꯩ ꯂꯥꯛꯄꯗꯒꯤ ꯍꯤꯡꯂꯦ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯋꯥꯏ ꯇꯪꯈꯥꯏ ꯑꯗꯨꯁꯨ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯈꯣꯌꯨꯝꯁꯤꯡ ꯀꯧꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯤꯡꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯂꯒꯅꯤ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯈꯣꯏꯁꯤꯡꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯕꯣꯛ ꯈꯥꯏꯈꯤꯕ ꯏꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯣ
ꯇꯞꯅ ꯃꯈꯣꯏꯒ ꯃꯥꯏꯀꯩ ꯇꯝꯅ ꯀꯨꯡꯁꯤꯟꯕ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯆꯥꯟꯗꯨ ꯑꯃꯗꯤ ꯃꯦꯟꯖꯣꯔ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯆꯥꯟꯗꯨ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯗꯨꯅ "ꯑꯣꯖꯥ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯧꯅꯥ ꯊꯦꯡꯅꯔꯛꯂꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯦꯟꯖꯣꯔꯅ ꯆꯥꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯜꯂꯒ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯔꯩꯄꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯥꯜꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯔꯩꯄꯥꯛ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯑꯆꯥ ꯄꯨꯖꯥ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯠꯇꯕ ꯊꯣꯛꯂꯕꯗꯤ ꯂꯥꯏꯔꯩꯄꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯥꯜꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯣꯏꯅ ꯑꯃꯨꯛ ꯐꯠꯇ꯭ꯔꯕ ꯃꯤꯔꯥꯜꯂꯝꯕ ꯊꯋꯥꯏ ꯑꯣꯟꯗꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯟꯗꯨ ꯑꯃꯗꯤ ꯃꯦꯟꯖꯣꯔꯒꯤ ꯇꯨꯡꯂꯣꯝꯗ ꯏꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅ ꯖꯣꯔꯣꯡ ꯂꯥꯎꯅ ꯆꯦꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯦꯟꯖꯣꯔ ꯑꯃꯗꯤ ꯆꯥꯟꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯆꯥꯟꯗꯨꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ? ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯃꯉꯣꯟꯗ ꯉꯥꯏꯍꯥꯛꯇ ꯆꯪꯂꯤꯕ ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯒ ꯑꯃꯨꯛ ꯌꯥꯅ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯃꯤꯒ ꯑꯃꯨꯛ ꯌꯥꯅ, ꯑꯁꯨꯝꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯆꯥꯟꯗꯨꯅ ꯀꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯦꯟꯖꯣꯔꯅ ꯀꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯥꯟꯗꯨꯗ ꯀꯔꯝꯕ ꯃꯍꯩ ꯌꯥꯎꯔꯤꯕꯅꯣ ꯑꯗꯨꯒ ꯃꯦꯟꯖꯣꯔꯗꯅ ꯀꯔꯝꯕ ꯃꯍꯩ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯁꯤꯡꯗ ꯁꯣꯏꯗꯅ ꯈꯪꯃꯤꯟꯅꯔꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫